Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Security Force na Imphal West Thawbal Churachandpur amasung Bisnupur jila gi singnaba mafamsingda thiba humbagi thabak chathabada khusukulai kya phagatpa ngamle Sainada angangsingda sor honbada wabaga mari leinana leina amma sandorakliba adugi yenglaga Raijagi Health Services ki Director gi office ta mipam pangthokre amasung Pradhan Mantri Narendra Modi na ahanba Indian Art Architecture and Design Biennial amasung Atmanirbhar Bharat Center for Design Sangakre. Security Force na Imphal West Thawbal Churachandpur amasung Bisnupur jila gi singnaba mafamsingda thiba humbagi thabak chathakre. Raja Police na social media da thagalakpa warol amada hai thiba humbagi thabak chathaba aduda Bisnupur jila dagi magazine yauna insas rifle ama carbine ama hand grenade manga country made long range mortar ama phagatpa ngamkhi. National Highway 63 ta tangai fadana sangba pochai puba gari humbudra mari amasung National Highway anida gari chani kulumdoi tekta kaidana akanba section thoranga loina na Imphal tamna purakre. Raja sigi tongan tongan bajila singda punna checkpoint samani phuni thoi hangdokre amasung singnaba miyoi sani humudra manga wahang pahong tauki. Security Force na Raja sigi santi raksa gi phibam ngaknabagi damak tongan tongan balup singa wari sanabagi thabak leptana chathari UNLF ki core committee Raja gi Youth Affairs and Sports ki Director T Fulen Pangaltabi amasung Waikhong gi Maira Paibi Lusing Bising Minuthong amasung Hangamtabi ki Club Sing Pajang Sijang Kongnomphai El Hundung amasung Nungbina singba tongan tongan ba khulgi lusingba kyaga unaduna Raja sida santi hanjelhanaba Security Force na wari sanabagi thabak kya chathaki. Security Force amasung Leimaram Maibam Singmangi Khunja Singna Bisnupur jila da haukiba sagol senumita pangthokpa security meet amada wafam kya khanakhi. Amaromda Siza Hospital da kidney fail oibadagi khudaki oiba I darkar oiba anaba amada Security Force na I dan tawkhi. Sainada angangsingda sor honbada wabaga mari leinaba leina ama sandorakliba adugi yenglaga RIMS Jenims Churachandpur Medical College amasung District Hospital singi Pediatric Department ki makok thongba Dr. Singhi oiba mifam ama Health Services ki Director ki office ta pangthokre. Health Services ki Director Khoirom Sasikumar Mangang na sabapati oiduna ngarang pangthokiba mifam aduna laina asi Manipur da sandorakpa tarabadi kamdauna thingnagani haibana singbagi matangda kupna khanakhi. State Surveillance Officer IDSP Khetrimayum Rosan na mapung oiba thodang lauduna kaukiba mifam aduda Child Health ki State Nodal Officer amasung National Health Mission ki official sing saruk yakhi. Hairiba laina asigi case amata haujingmaki oina Manipur da thengnaba leitri. Mifam aduda Jenims ki Additional Medical Superintendent amasung Pediatric Head Dr. Nandaibam Kamesor su saruk yakhi. Sandel Naga People's Organization na Bharat Sarkar amasung NSN gi marakta haujik chathariba santi gi waroi ase rajniti gi oiba warosin puraknaba hotnabada angamba thodang logani hairi. Warep ase lup ase gi district headquarter da leba head office ta ngarang pangthokiba mifam amada lawkhibani. Mifam aduna TS Muibagi Lusing Makhada nakal ani gi marakta wari sanariba si aroiba pumnamakna yanaba amasung asumba warosin purakani haibagi thajaba phongdokhi. Ahanba Tamenglong District Winter Football Tournament ngarang dagi haukre Tamenglong Kendra gi MLA Jamhenglung Panmaina Tournament ase haudokpagi tharumda saruk yakhi. Haudokpagi match ta Lionheart amasung Greenland FC lamba taunakhi. Match asi Lionheart na Panjil Mari Sinoda thoikhi. Ani suba match ta Kahulong Veteran FC na Thulon United Veteran FC bu Panjil manga amada thoikhi. Nupi gi team dana Kahulong Women Football Team na Khangsiu Luwang Women Football Team bu Panjil Mari Sinoda maithiba pikhi. Jawaharlal Navodaya Vidyalay Sainik School Kendra Vidyaloy sing yauna Sarkar amadi Sarkar gi aided school sing da class 8 tamliba mahiroi singi National Men's Cum Merit Scholarship Examination disingani kulumdoi mathang sahi gi February mari da pangthoklagani. Education S ki Director L Nandakumar na thokpa cherol manhai parikya si tongan tongan ba center tara ta pangthokani. Imphal West Imphal East amsung Thawbal jila da ngasi ayuk pung 5 dagi numidang pung 10 phawba curfew kumthokli aduga Bisnupur amsung Kaksing jila gi oinadi ayuk pung 5 dagi numidang pung 9 phawba curfew kumthokli. Zoram People's Movement ki lusingba Laldu Homa ngarang Mizoram gi Mukhyamantri oina wasak lawkhre.
मिजोराम की राजभवन दा पांगथोकपा थौरम अमदा महाकपु राज्यपाल हरिबाबुना थबक पाइबा अमसुंग अरोन बंगाकपगी वासक लौखी माका लोइनन अतोप्पा कैबिनेट मंत्री तरेट अमसु वासक लौखी वासक लौबगी थौरमदा हानागी मुख्यमंत्री सिंह लांथल हाउरा अमसुंग जोराम थंगा सरुक याखी ताबिरिबा पावसे आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी ना अहानबा इंडियन आर्ट आर्किटेक्चर एंड डिजाइन बाइनियल ngarang न्यू दिल्ली गी रेड फोर्ट संगाख्रे थौरमदुदा श्री मोदी ना रिसर्च पब्लिकेशन तरेट माइखुम हांगदोखी महागना आत्मनिर्भर भारत सेंटर फॉर डिजाइन सु संगाखी थौरमदुदा वांगांगबदा प्रधानमंत्री ना हाई लेबासीगी सौखटलबा कला संस्कृति अमसुंग कांगलुप कयागी इना खुलबा नाट चटनबीसिंग असि लेबासीगी मतिंग लेरबा गणतंत्र ना ngaktuna thamli लेबासीगी सौखटलबा नाट चटनबी अमसुंग कला संस्कृति की पुकैना मालेमगी मियोइसिंग लेबासीदा लमकोइबा लाकनिंगनबगी अचौबा मरम ओइरी आत्मनिर्भर भारत सेंटर फॉर डिजाइन असिना लेबासीगी टॉप टॉप अमसुंग अतांगबा खुदसाइबगी थबकसिंग योखटपगी अचौबा लंबी अमा ओइरकली दिल्ली कोलकाता मुंबई अहमदाबाद अमसुंग बनारसीदा सागदौरिबा कल्चरल स्पेस सिंगना शहर सिंग असिबु कला संस्कृति की लमदा हेना चौखटपा पुरकलगनी लेबासीदा तिलहौगी अवाटपा लेहंदनबा मथंग चहीगी मार्च फाउबा मपान लेबाकता तिलहौ थादोकपदा थिंगबा थमले डायरेक्टर जनरल फॉरेन ट्रेड ना थोकपा चेरोलमगी मतुंगिना मपान लेबाकता तिलहौ थादोकपगी पॉलिसी नौना सेमदोक्तुना मथंग चहीगी मार्च 38 फाउबा थिंगबसी थंबनी हौजिक लेबाकी कोनुंग दिल्लीदा सोइने योनबदा तिलहौ केजी अमदा लुपा 9 मरिफु फाउबगी सांगदा योली मसिगी ममांगदा अक्टोबर थादा केंद्रगी तिलहौगी अवाटपा लेहंदनबा सब्सिडाइज रेटता तिलहौ केजी अमदा लुपा 15 की सांगदा फंगहंदुना कंज्यूमर सिंगदा ममल तांखलकपगी अवाबा लेहंदनबा थौरांग लौखटखिबनी ngasi phongba pause singi maroiba pausingi dama hauzik okram umadini leire umadini thagachari Nganthoi maitai naha tara humdoi tamthina hatkibabu yaningdaba phongdoktuna mafam kayada wakat mifam phamkibagi pau People's Chronicle gi ahan balamaida phongli I.M na center bu thazaba manghanbagi maral siri Firal Constitution gi demand hongde haiba pau asina Sangai Express Manipuri amasung English edition da headline tauri Churachandpur gi mahairoi singna online class ki demand tauri haiba pau asina Imphal Free Press ki ahan balamaida phongli Trinamool Congress ki MP Mahua Moitra Lok Sabha dagi tanthokre haiba pau asina Manipur Mail gi ahan headline tauri Manipur da African swine fever makhatana sandorokpa thengnare haiba pau asina Hills Hornbill Express ki maru oiba pau oiri Laldu Homa Mizoram gi CM oina wasak laukhre haiba pau asina Ganfew Mail amasung Tamenglong Times ki maru oiba pau oiri Lupa crore marifu mari yarmark taukhraga longmi singdagi phau maru ama phawba wan khidre haiba pau asina sanalaibak pauche gi han headline tauri Manipur da irangna laufam hector lising manga chama kuntaret laupan ba yakhidre Manipur gi longmi singda compensation pinaba lupa koti lising kun chama panifu manga sanction taure haiba Union Minister of State for Agriculture and Farmers Welfare Kaisal Chaudhary na phongdokiba wafamna poknafam pauche gi han headline tauri Indo-Naga Peace Talk की public discourse थारकपदा खुरौ थांगले ZUF का IM का अकनबा मओंगदा खुथोकनख्रे हाइबा पाव असिना हुयन लान पावगी अहानबा हेडलाइन तौरी पाव असिगी मखा चथरकपदा दम्पी चिंगसांगी चिंखोंगदगी खुचु खुलाइसिंग फागतख्रे अमसुंग एक्सीडेंट दा चुराचांदपुर मचा अनि सिरे हाइना सब हेडलाइन तौरी Manipur laingaka miyamga mari tatnadribara parliament amasung assembly leibagi kari kanaribage haiba Dr. Naragi wafamna pauche asigi anishwa headline tauri Kuki narco terrorist singna Manipur gi saktam kaihanduna lakli haiba Imphal East District ki upa adhyaksha Khetri Tamana phongdokiba wafamna naharol gi thaudangi ahan headline tauri Lainga ki thabak tawba singna paiba CMHD card surrender tawraktrabadi akanba action lokhat kadawri haiba paw asina Ichel Express ki ahan headline tawri political party pumnamaki delegation team amaga unanaba sinbiu haina PM da political party tarana taksin gadawri haiba paw asina pawche asigi ahan balamaida maru oiba paw oina phongli Nganthoi Thagatsari Umadini aroibada maru oiba paw amuk hanna Security Force na Imphal West Thawbal Churachandpur amasung Bisnupur jila gi singnaba mafam singda thiba humbagi thabak sathabada kusukulai kya phagatpa ngamle Saina da angang singda sor honbada wabaga mari lenaba leina ama sandorakliba dugi yanglaga Rajya gi Health Services ki Director gi office na mifam ama pangthokre amasung Pradhan Mantri Narendra Modi na ahanba Indian Art Architecture and Design Biennial amasung Atmanirbhar Bharat Center for Design sangakre Pauloi jare